फार्म अयाब पीथोखिबदुदे हौरकांदा सिगुंबा सिगी थौदोकसे थोलकपनी फार्मदुनसु मदुगी मतम लेतबगी खुदोंचाबा लौरकांदा मागी टेंडर प्रोसेस ता यावगदबा वाटर मार्क यावगदबा मागी जीएसएम की स्पेसिफिकेशन मयामदो यावदना चिंझलकांदा सिगुंबा लाइक नमनबगी पोट तौसलकपा बोर्डनसु मसिदा करिगुंबा अमते स्क्रीनिंग तौदबिदा थारइबा चीजिंदु खुदक्ति हेक्ते एक्सेप्ट तौसलगा नोंगानबगा पिथोगा हेक्ता लाइक सिन नमहननबगी तौबसु यामना सुगुंबा प्रोसेस तौदबा अमसुंग फजना मॉनिटर तौदबा मेकानिज्म लेतबा सुगुंबगी थौंगसिना सुगुंबा लेबाकी अचौबा लाइक फंगोइदबदगी हौरकांदा अखोई सुगुंबा एग्जाम की यामना मरोइबा एग्जाम सिगी माइरोइसिंगना कोई सर्च के सिजनगदोरिबा सुगुंबा तासे मसिदसु वाटरमार्क यावदबदा नतना तसेंगना जेसीएम कयानो फावबा फजना खंगदबा सुगुंबा सेसिदा एग्जाम थाहनबगी पोटमा हुजि फावबदा लेबसे मसिदगे हेना मणिपुर की एजुकेशन दा खुदोंग थिनगाय लाइबक थिनगाय लेते हाइदना थमजरी अदुना अखोई मसिदा सुंगन हल्लोय चप चाना थेंगनगनी अदुना लेंगाना अखोई पुंग कुनमरी की मनुंगदा मसीगी मतांगदा थोइबा सो मसीगी स्कैम जी मतांगदा सब चाबा व्हाइट पेपर मा पुथोकांदा पुथोगदबनी लोइनना अखोई 31 डिसेंबर सुदे संगी माइकई की तक्सिन जगरे हाई लेवल इंक्वायरी कमिटी अमा सेमकांदा मसी थिजनजगने हाइबे पोची हेना कंजनबा कोई होइना अदुगा मसीगुंबा थोरकदोरिबा मैरोसिंग लाइक फंगदबदगी होरकांदा थोरकदोरि मैम से मसीदे हेना कंजनबा खंजंग कोई संसुननबा सेम सारे लेबा मियामसु अदुगा रेस्पोंसिबल स्टेक होल्डर मैम प्राइवेट स्कूल की लेबिरिबा अदुगा गार्जियन की लेबिरिबा महिरोइ मैमना सिगुंबा नुमित खरन की मतुंगा अखोइदा थेंनरगदबा सुंबा अचौबा खुदोंग चादबसे मसीबु थेननबगीदमत अखोइ खुदिमक चपचाना अखोइ सेम सामिनबा अमसुंग थेनमिनबा मतमदो ओइरे हाइदना देसांगी माइकैदिगी थमजरी अदुना अखोइ सिलोरकांदा तोपसु चचगनी अखोइना ताजाबदा पुन्ना प्रिंटिंग प्रेस हुंद्रा मुक्ति खर हेनबगी अदमाइना लाइक बोर्ड की मखादा लाइक नमी हाइदना अखोइ ताजै अदुना बोर्डना अखोइदा कयाम यामना मियामदा मिनमगे हाइबा मतमदा अखोइनासु बोर्ड की ऑथोरिटी जी उनरगा सिगुंबा सब स्टैंडर्ड ओइरबा मेट्रिक चाम हुंफु जिगी मनुंगदा ना येंथोखरगा लाइक नमहलिबसिंगजे हुजि फावबदे करी करी लौखटप खोप लेरब्रा नखोइना हंगबा मतमदा सी अमदी मसिगी लोइनमक लौखटे हाइदना अदुगुंबा वाफुमसे थमकपुजु लैग्रबनेबा अदुगा ngasi ngasi makti sidatu lokate mafam kaya da hoji hoji pungfam jibabuda laik namdaba printing press mayam ama leiri aduna sugumba yamna amadana ama hai bagi tongje mase bona sungtok tobam thokte loina masigumba oida pataba pangang ngangsala kanda miyam da minamiba aduga mahiro kaya da sugumba kai phangdana bagi akumba magi sub standard oiba chiji koi supply torokanda कोई थोलैबा स्कैम सिना मरम बरकांदा लाइक फंगोइदबगी रेस्पोंसिबिलिटी खुदमक बोर्ड सिगी बरी लेनाबा अखोगी सेक्रेटरी चेयरमैन अदुगा एजुकेशन एस की कमिश्नर सर जियोफ्री हाइबा अदुगा लोइना मरी लेनाबा खुदिमना मसिगे रेस्पोंसिबिलिटी से बुगदबनी हाइदना देसांगी माइकैदगी कोई थमजरी कोई समग्र शिक्षा मणिपुर की मखादा राइट टू एजुकेशन की फ्रेंड कॉम्पिटिशन एजुकेशन की साथ पीगदबा लाइरिक्सिंग सेशन असिगी नंबगी मतंगदा अखोई सब स्टैंडर्ड ओइबा फार्म अमना सब स्टैंडर्ड ओइबा अदुगुंबा चे पिसलगा कोई लाइक नंबदगी लाइक नंबर यादबा अमसुंग नमदना याननबा नमगसु मागी लाइकी अमा ओइबगी क्वालिटी मैम दो कंप्रोमाइज तौबगी वफम अखोई सोशल मीडिया कनोदा कोई तोंगा प्रेस मैम दा अदगी खनन नैनबा अदुगा देसामनसु मसी मरमदा थिजनजबा मतमदा मसी चामदा चाम चुम्मबा पोट अमा ओइरे हाइदना कोई 31 डिसेंबर 2025 की देसामना पांगथोकजबा मिड मेडिया फैक्टरी की प्रोग्राम की सरु अमोइना पांगथोकजबा मेडिया इंटरेक्शन दसु होई थमजखिबा लैरबनी अदुबो हाइरिबा सुगुंबा लैरिबा फिएमसी बोर्ड की मरी लेनाबा सेक्रेटरी चेयरमैन दसु होई उन्नदना अखोई मसीगुंबा लैरिबा मयाम सिगी मतांगदा अखोई वफम थमजखिबा कयासु लैरे लोइनना डिमांड देसामगी डिमांडी मसी अचौबा कन्स्पिरेसी अमनी अदुगा स्केम अमनी हाइबसी अखोई चपचाना थमजबग लोइना मसीगी मतांगदा हाई लेवल इंक्वायरी कमिटी अमा सेमगा अखोई थिजननबा वफम सो अखोई थमजखिबा लैरबनी अदुबो लाइबक थिबदी ngasi जनवरी की तांग 10 सी फावबदा बोर्ड की साइट की ओरसु गवर्नमेंट की साइट की जो सिंगल वाही अमा फावबा मसीगी मतांगदा फोंगतोक्तना खंजिन उसिनदबा सारगा लैबगी थौंगसे मसी
ꯈ꯭ꯋꯥꯏꯗꯒꯤ ꯂꯥꯏꯕꯛ ꯊꯤꯕ ꯑꯃꯅꯤ ꯍꯥꯏꯗꯅ ꯗꯦꯁꯥꯝꯅ ꯑꯃꯨꯛꯀ ꯍꯟꯅ ꯊꯝꯖꯅꯤꯡꯉꯤ ꯃꯔꯝꯗꯤ ꯍꯥꯏꯔꯤꯕ ꯃꯁꯤꯒꯤ ꯂꯥꯏꯔꯤꯛꯁꯤꯡꯁꯦ ꯃꯍꯩꯔꯣꯏ ꯁ꯭ꯇꯦꯠꯁꯤꯒꯤ ꯃꯍꯩꯔꯣꯏ ꯂꯥꯛ ꯀꯌꯥꯅ ꯇꯝꯒꯗꯕ ꯑꯗꯨꯒꯨꯝꯕ ꯂꯥꯏꯔꯤꯛꯅꯤ ꯑꯗꯨꯒ ꯍꯧꯖꯤꯛꯇꯤ ꯑꯩꯈꯣꯏ ꯃꯥꯅ ꯑꯩꯈꯣꯏ ꯕꯣꯔꯗꯅ ꯑꯩꯈꯣꯏ ꯃꯁꯤ ꯅꯝꯗꯅ ꯍꯥꯏꯇꯥꯔꯦ ꯑꯩꯈꯣꯏ ꯄꯤꯁꯟꯕꯒꯤ ꯃꯑꯣꯡ ꯃꯥꯟꯕ ꯊꯧꯑꯣꯡ ꯑꯩꯈꯣꯏ ꯎꯏ ꯑꯩꯈꯣꯏ 11 ꯗꯤꯁꯦꯝꯕꯔꯗ ꯊꯣꯛꯄ ꯑꯩꯈꯣꯏ ꯇꯦꯟꯗꯔ ꯀꯃꯤꯇꯤꯒꯤ ꯃꯤꯇꯤꯡ ꯑꯃ ꯑꯗꯨꯒꯤ ꯃꯇꯨꯡ ꯏꯟꯅ ꯑꯩꯈꯣꯏ 13 ꯗꯤꯁꯦꯝꯕꯔꯗ ꯂꯧꯔꯤꯕ ꯄꯨꯟꯅ ꯃꯦꯇ꯭ꯔꯤꯛ ꯇꯤꯟ 150 ꯆꯤꯡꯒꯗꯕꯒꯤ ꯃꯅꯨꯡꯗ 170 ꯑꯃꯗꯤ ꯃꯥꯒꯤ ꯇꯦꯟꯗꯔ ꯄ꯭ꯔꯣꯁꯦꯁꯀꯤ ꯋꯥꯡꯃꯗ ꯄꯤꯔꯤꯕ ꯆꯠꯅ ꯀꯥꯡꯂꯣꯟꯒꯤ ꯋꯥꯡꯃꯗ ꯋꯥꯇꯔ ꯃꯥꯔꯛ ꯌꯥꯎꯗꯕ ꯆꯦ ꯆꯤꯡꯉꯒ ꯂꯥꯏꯔꯤꯛ ꯅꯝꯕ ꯍꯧꯔꯣ ꯍꯥꯏꯕꯒꯤ ꯄꯣꯠ ꯑꯃ ꯄꯤꯊꯣꯛꯄꯁꯤꯗꯒꯤ ꯍꯧꯔꯀꯥꯟꯗ ꯑꯁꯤꯒꯨꯝꯕ ꯑꯆꯧꯕ ꯑꯩꯈꯣꯏ ꯁ꯭ꯀꯦꯝ ꯑꯁꯦ ꯑꯗꯨꯒ ꯂꯥꯏꯔꯤꯛ ꯐꯪꯉꯣꯏꯗꯕꯒꯤ ꯐꯪꯗꯅꯅꯕꯒꯤ ꯑꯗꯨꯒꯨꯝꯕ ꯋꯥꯐꯝ ꯑꯁꯦ ꯊꯣꯛꯂꯛꯄꯅꯤ ꯍꯥꯏꯗꯅ ꯗꯦꯁꯥꯝꯅ ꯆꯞ ꯆꯥꯅ ꯑꯩꯈꯣꯏ ꯂꯧꯏ ꯑꯗꯨꯅ ꯒꯚꯔꯟꯃꯦꯟꯇꯁꯨ ꯑꯩꯈꯣꯏꯅ ꯍꯟꯖꯤꯟ ꯍꯥꯏꯁꯤ ꯃꯁꯤ ꯃꯍꯩꯔꯣꯏꯁꯤꯡꯒꯤ ꯌꯦꯡꯉꯀꯥꯟꯗ ꯑꯗꯨꯒ ꯂꯩꯕꯥꯛꯀꯤ ꯌꯦꯡꯉꯀꯥꯟꯗ ꯌꯥꯝ ꯊꯨꯅ ꯃꯁꯤꯒꯤ ꯁꯣꯂꯨꯁꯟ ꯑꯃ ꯄꯨꯕꯤꯔꯛꯑꯀꯥꯟꯗ ꯃꯍꯩꯔꯣꯏꯁꯤꯡꯒꯤ ꯂꯥꯏꯔꯤꯛꯁꯤ ꯇꯧꯅꯅꯕ ꯍꯣꯠꯅꯧ ꯍꯥꯏꯔꯒꯁꯨ ꯒꯚꯔꯟꯃꯦꯟꯠꯅ ꯉꯁꯤ ꯑꯩꯈꯣꯏ ꯕꯣꯔꯗꯅ ꯉꯁꯤ ꯈꯪꯖꯤꯟ ꯎꯁꯤꯟꯅꯗꯅ ꯁꯨꯝ ꯂꯩꯕꯁꯤꯅ ꯉꯁꯤꯗꯤ ꯃꯁꯤꯒꯤ ꯆꯞ ꯆꯥꯕ ꯑꯗꯨꯒꯨꯝꯕ ꯐꯤꯕꯝ ꯑꯃ ꯂꯩꯔꯦ ꯑꯗꯨꯅ ꯁꯤꯒꯨꯝꯕ ꯌꯥꯝꯅ ꯁꯕ ꯁ꯭ꯇꯦꯟꯗꯔꯠ ꯑꯣꯏꯕ ꯆꯦꯁꯤꯅ ꯅꯝꯕ ꯂꯥꯏꯔꯤꯛ ꯑꯁꯦ ꯃꯍꯩꯔꯣꯏꯁꯤꯡꯅ ꯑꯩꯈꯣꯏ ꯇꯝꯕꯒꯤ ꯐꯤꯕꯝꯗꯨꯗꯤ ꯑꯩꯈꯣꯏ ꯍꯤꯔꯝ ꯑꯃꯗ ꯃꯍꯩꯔꯣꯏ ꯂꯨꯞ ꯑꯩꯈꯣꯏ ꯃꯍꯩꯔꯣꯏꯁꯤꯡꯒꯤ ꯃꯍꯨꯠ ꯁꯤꯜꯂꯀꯥꯟꯗ ꯑꯩꯈꯣꯏ ꯑꯦꯛꯁꯦꯞ ꯇꯧꯕ ꯉꯝꯃꯣꯏ ꯍꯥꯏꯗꯅ ꯑꯗꯨꯃꯥꯏꯅ ꯑꯩꯈꯣꯏ ꯊꯝꯖꯅꯤꯡꯉꯤ ꯑꯗꯨ ꯉꯁꯤꯒꯤ ꯑꯩꯈꯣꯏꯅ ꯌꯦꯡꯁꯤꯟꯕ ꯊꯤꯖꯤꯟꯕ ꯑꯩꯈꯣꯏꯒꯤ ꯗ꯭ꯔꯥꯏꯕ ꯑꯃ ꯆꯠꯄꯁꯤꯗ ꯑꯩꯈꯣꯏꯅ ꯎꯖꯔꯤꯁꯦ ꯁꯤꯡꯖꯃꯩꯗ ꯂꯩꯕ ꯄ꯭ꯔꯤꯟꯇꯤꯡ ꯐꯥꯔꯝ ꯑꯃꯗꯁꯨ ꯀꯩꯅꯣꯅꯁꯨ ꯍꯥꯎꯁ ꯑꯃꯅꯁꯨ ꯍꯟꯗꯛ ꯕꯣꯔꯗ ꯑꯣꯐ ꯁꯦꯀꯦꯟꯗꯔꯤ ꯏꯗꯨꯀꯦꯁꯟ ꯃꯅꯤꯄꯨꯔꯅ ꯂꯧꯔꯒ 2026ꯀꯤ ꯐꯦꯕꯋꯥꯔꯤꯁꯤꯗ ꯄꯥꯡꯊꯣꯛꯀꯗꯧꯔꯤꯕ ꯍꯥꯏ ꯁ꯭ꯀꯨꯜ ꯂꯤꯚꯤꯡ ꯁꯥꯔꯇꯤꯐꯤꯀꯦꯠ ꯑꯦꯛꯖꯥꯃꯤꯅꯦꯁꯟꯁꯦ ꯃꯁꯤꯗ ꯃꯍꯩꯔꯣꯏꯁꯤꯡꯒꯤ ꯑꯩꯈꯣꯏꯒꯤ ꯁꯤꯖꯤꯟꯅꯒꯗꯧꯔꯤꯕ ꯑꯟꯁꯔ ꯈꯇꯥꯁꯦ ꯍꯧꯖꯤꯛ ꯍꯥꯏꯔꯤꯕ ꯁꯤꯒꯨꯝꯕ ꯌꯥꯝꯅ ꯁꯕ ꯁ꯭ꯇꯦꯟꯗꯔꯠ ꯑꯣꯏꯕ ꯑꯗꯨꯒ ꯁꯣꯏꯗꯅ ꯋꯥꯇꯔ ꯃꯥꯔꯛꯁꯨ ꯌꯥꯎꯐꯝ ꯊꯣꯛꯄ ꯁꯤꯒꯨꯝꯕ ꯄꯣꯠꯁꯦ ꯋꯥꯇꯔ ꯃꯥꯔꯛꯁꯨ ꯌꯥꯎꯗꯕ ꯑꯗꯨꯒ ꯆꯥꯝꯃ ꯀ꯭ꯋꯥꯂꯤꯇꯤ ꯀꯝꯄ꯭ꯔꯣꯃꯥꯏꯁ ꯇꯧꯔꯕ ꯁꯤꯒꯨꯝꯕ ꯆꯦꯁꯤꯅ ꯑꯩꯈꯣꯏ ꯑꯟꯁꯔ ꯁ꯭ꯀ꯭ꯔꯤꯞ ꯀꯩꯅꯣ ꯑꯣꯏꯍꯟꯅꯅꯕꯒꯤ ꯅꯝꯁꯜꯂꯒ ꯂꯩꯔꯝꯕꯗꯣ ꯑꯩꯈꯣꯏ ꯃꯦꯗꯤꯌꯥꯁꯤꯡꯅꯁꯨ ꯋꯤꯛꯅꯦꯁ ꯑꯣꯏꯕꯤꯈ꯭ꯔꯦ ꯑꯗꯨꯅ ꯁꯤꯒꯨꯝꯕ ꯃꯌꯥꯝꯁꯦ ꯃꯁꯤ ꯈ꯭ꯋꯥꯏꯗꯒꯤ ꯂꯥꯏꯕꯛ ꯊꯤꯕꯅꯤ ꯑꯗꯨꯒ ꯑꯩꯈꯣꯏ ꯌꯥꯝ ꯍꯦꯟꯅ ꯉꯛꯏꯕꯗꯤ ꯀꯩꯅꯣ ꯍꯥꯏꯔꯀꯥꯟꯗ ꯕꯣꯔꯗꯀꯤ ꯑꯣꯊꯣꯔꯤꯇꯤꯁꯤꯡ ꯑꯩꯈꯣꯏ ꯎꯅꯔꯒ ꯋꯥꯔꯤ ꯁꯥꯕ ꯃꯇꯝꯗ ꯁꯤꯒꯨꯝꯕ ꯁꯕ ꯁ꯭ꯇꯦꯟꯗꯔꯠ ꯑꯣꯏꯔꯕ ꯆꯦꯁꯤꯅ ꯂꯥꯏꯔꯤꯛ ꯅꯝꯍꯟꯈꯤꯕ ꯑꯃꯁꯨꯡ ꯇꯧꯈꯤꯕ ꯄ꯭ꯔꯤꯟꯇꯤꯡ ꯃꯌꯥꯝꯁꯤꯒꯤ ꯂꯣꯏꯅꯃꯛ ꯂꯧꯈꯠꯂꯦ ꯑꯗꯨꯒ ꯅꯝꯍꯧꯗꯕ ꯆꯦꯁꯤꯡꯁꯨ ꯂꯣꯏ ꯂꯧꯈꯠꯂꯦ ꯑꯗꯨꯒ ꯌꯥꯝꯅ ꯁꯦꯀ꯭ꯔꯦꯠ ꯑꯣꯏꯕ ꯃꯐꯝ ꯑꯃꯗ ꯒꯣꯗꯥꯎꯟ ꯑꯃꯗ ꯁꯤꯟ ꯇꯧꯔꯒ ꯊꯝꯃꯦ ꯍꯥꯏꯕ ꯋꯥꯐꯝꯁꯦ ꯑꯩꯈꯣꯏꯗ ꯐꯣꯡꯗꯣꯔꯛꯈꯤꯕ ꯂꯩꯔꯕꯅꯦꯕ ꯑꯗꯨꯒ ꯍꯧꯖꯤꯛꯅ ꯔꯤꯌꯦꯂꯤꯇꯤꯁꯇꯗꯤ ꯒ꯭ꯔꯥꯎꯟꯗꯗꯤ ꯃꯁꯦ ꯑꯩꯈꯣꯏ ꯃꯣꯏꯅ ꯉꯥꯡꯉꯤꯗꯨꯒ ꯁꯤꯗ ꯂꯩꯔꯤꯁꯤꯒꯗꯤ ꯏꯍꯣ ꯍꯣꯟꯅꯕ ꯌꯥꯝ ꯁꯥꯊꯤꯅ ꯈꯦꯠꯅꯕ ꯄꯣꯠ ꯑꯃ ꯂꯩ ꯑꯗꯨꯅ ꯕꯣꯔꯗꯁꯤ ꯍꯟꯖꯤꯟ ꯍꯟꯖꯤꯟ ꯃꯤꯌꯥꯝꯗ ꯃꯤꯅꯝꯕ ꯑꯗꯨꯒꯨꯝꯕ ꯑꯩꯈꯣꯏꯒꯤ ꯑꯦꯛꯖꯥꯝ ꯀꯟꯗꯛꯇꯤꯡ ꯑꯣꯊꯣꯔꯤꯇꯤ ꯕꯣꯗꯤ ꯑꯃ ꯑꯣꯏꯔꯦ ꯃꯁꯤꯕꯨ ꯌꯥꯝꯅ ꯀ꯭ꯂꯤꯟ ꯑꯣꯏꯕ ꯑꯃ ꯑꯣꯏꯍꯟꯕ ꯍꯥꯏꯕꯁꯤ ꯃꯍꯩꯔꯣꯏ ꯂꯨꯞ ꯑꯃ ꯑꯣꯏꯅ ꯌꯥꯝꯅ ꯑꯩꯈꯣꯏꯒꯤ ꯌꯥꯝꯅ ꯑꯆꯧꯕ ꯑꯩꯈꯣꯏꯒꯤ ꯃꯁꯤꯒꯤ ꯇꯧꯐꯝ ꯊꯣꯛꯄ ꯈꯨꯗꯤꯡꯃꯛ ꯑꯩꯈꯣꯏ ꯆꯞ ꯆꯥꯅ ꯇꯧꯒꯅꯤ ꯑꯗꯨꯅ ꯉꯥꯏꯍꯥꯛꯀꯤ ꯈꯨꯝꯃꯒ ꯌꯥꯅꯕꯒꯤ ꯊꯧꯑꯣꯡ ꯄꯥꯡꯊꯣꯛ ꯇꯧꯕꯁꯦ ꯃꯁꯤꯗꯤ ꯌꯥꯔꯣꯏ ꯑꯗꯨꯅ ꯃꯁꯤꯕꯨ ꯇꯧꯕꯤꯔꯤꯕ ꯃꯁꯤ ꯑꯩꯈꯣꯏꯅ ꯍꯧꯖꯤꯛ ꯂꯩꯖꯔꯤꯕ ꯄ꯭ꯔꯤꯟꯇꯤꯡ ꯐꯥꯔꯝꯁꯤ ꯅꯠꯇꯅ ꯑꯇꯣꯞꯄ ꯃꯌꯥꯝꯗꯁꯨ ꯁꯤꯒꯨꯝꯕ ꯁꯕ ꯁ꯭ꯇꯦꯟꯗꯔꯠ ꯑꯣꯏꯕ ꯆꯦꯁꯤꯅ ꯁꯨꯝ ꯅꯝꯊꯔꯒ ꯑꯩꯈꯣই ꯌꯥꯅꯕꯒꯤ ꯃꯑꯣꯡꯗ ꯇꯧꯕꯁꯦ ꯃꯁꯤ ꯇꯧꯕꯤꯒꯅꯨ ꯑꯗꯨꯅ ꯗꯦꯁꯥꯝꯒꯤ ꯃꯥꯏꯀꯩꯗꯒꯤ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯁ꯭ꯇꯦꯛ ꯍꯣꯜꯗꯔꯁꯤꯡ ꯑꯗꯨꯒ ꯄ꯭ꯔꯥꯏꯚꯦꯠ ꯁ꯭ꯀꯨꯜꯒꯤ ꯂꯩꯕꯤꯔꯤꯕ ꯑꯗꯒꯤ ꯒꯥꯔꯖꯤꯌꯟꯒꯤ ꯑꯗꯨꯒ ꯃꯃꯥ ꯃꯄꯥ ꯑꯣꯏꯕꯁꯤꯡ ꯃꯍꯩꯔꯣꯏ ꯃꯌꯥꯝꯅ ꯅꯨꯃꯤꯠ ꯈꯔꯅꯤꯒꯤ ꯃꯇꯨꯡꯗ ꯂꯥꯏꯔꯤꯛ ꯐꯪꯗꯕꯒꯤ ꯏꯁꯨꯗꯒꯤ ꯍꯧꯔꯀꯥꯟꯗ ꯄꯥꯡꯊꯣꯛꯀꯗꯕ ꯑꯦꯛꯖꯥꯝꯁꯤꯗ ꯁꯤꯒꯨꯝꯕ ꯌꯥꯝꯅ ꯁꯕ ꯁ꯭ꯇꯦꯟꯗꯔꯠ ꯑꯣꯏꯕ ꯆꯦꯁꯤꯅ ꯑꯩꯈꯣꯏꯒꯤ ꯑꯟꯁꯔꯒꯤ ꯈꯛꯇ ꯑꯣꯏꯔꯒ ꯑꯦꯛꯖꯥꯝ ꯄꯥꯡꯊꯣꯛꯅꯕꯒꯤ ꯇꯧꯔꯤꯕ ꯃꯌꯥꯝꯁꯦ ꯌꯥꯔꯣꯏ ꯑꯃꯁꯨꯡ ꯒꯚꯔꯟꯃꯦꯟꯠꯅ ꯃꯇꯝ ꯆꯥꯅ ꯌꯥꯝꯅ ꯃꯥꯒꯤ ꯀ꯭ꯋꯥꯂꯤꯇꯤꯗꯨ ꯐꯖꯅ ꯃꯦꯟꯇꯦꯟ ꯇꯧꯔꯒ ꯂꯥꯏꯔꯤꯛ ꯄꯤꯒꯗꯕꯅꯤ ꯍꯥꯏꯕꯒꯤ ꯄꯣꯠꯁꯦ ꯈꯔ ꯍꯦꯟꯅ ꯀꯟꯖꯟꯅ ꯂꯩꯕꯥꯛꯀꯤ ꯑꯆꯧꯕ ꯈꯣꯜꯂꯥꯎ ꯑꯃ ꯃꯤꯌꯥꯝꯒꯤ ꯑꯆꯧꯕ ꯈꯣꯜꯂꯥꯎ ꯑꯃ ꯃꯊꯧ ꯇꯥꯔꯦ ꯃꯁꯤꯒꯤꯗꯃꯛꯇ ꯗꯦꯁꯥꯝ ꯃꯇꯝ ꯆꯨꯞꯄꯗ ꯆꯞ ꯆꯥꯅ ꯁꯦꯝ ꯁꯥꯔꯒ ꯂꯩ ꯃꯤꯌꯥꯝꯒ ꯆꯠꯃꯤꯟꯅꯒꯅꯤ ꯍꯥꯏꯕ